Houjik leiriba lengak asi anoba chief minister ama singera Mikhal Togera Natraga Miamgi Yaifanaba Matobiro, Laybak Miamasi Wari Haina NPF ki MLA Singh na Center ki leader Singh unnakhre. ELITETV na Fangba Pauda Namit Kharani gi Mamangda NPF ki MLA Ahum Awangbo Niomai Kazum Vasum Amadi Leisio Kai Singh na BJP ki Northeast in charge Samit Patra Amadi National General Secretary Organization BL Santos ka unakhibani hairi. Makoi na Center leader Singh da Manipur gi houjik oiriba phibam asida Prajamyam yamna wari taugadaba matobiro haiba wafam fongdoklam ki hairi. Masigi sumatakta NPF ki oiba standi A na oirabasu B na bu oirabasu maduda adumak sogat kani hairi. Chairak asida ELITETV na fangba atopa pau gi likhun amada center gi leader unaba chatluba sing ayambada chingdasu tamdasu CSO sing na loina chawraga leire madu tawhanganu haiba wafam fongdoraki hairi. Nakalamromda chahi amaga tha khara tangairaba matam asida BJP manungi leader khanbangamdaba alsina maram oiraga lakadoriba English singaniga kunga taret ke assembly Mikhal asida achauba chaitheng ama pirakpasu yai haina political observer kharnasu fongdokhiba laikhrabani.